social media dagi phangma yamna thajanai oiriba pawmana Kangpupi district ki IT road lomda Naga civilian mara laijadraba miyoi attack chataduna mihat puncha takri thawdo osida miyoi mari Sire ama asu opanangle miyoi mana thiba phangdri hari thawdo osi sarona ngase yuki pung nipan makhai taba matamna khulai matik sana pairaba KNF amasu KRA gi apunba jangboi kipgen kaman makha home secretary KNF UPF ki makhada makui asang amasum thanambab Naga ni gi lonabada Naga civilian akan mong attack sa tharkibani social media dagi phangba report asigi makhata na victim ohoraba miyoi singasi ti kholen right part school gi founder amasum principal tatsongbau ringkang mai ani subashina makui youth club ki executive member oiriba mariak dibau wijuna maini ahum subashina thonglang akutpa student leader zapau mk ni Mari Subashina Makui Youth Club ki executive member Anil Wijuna Maini Manga Suba Soklabashina Gaikamang Ringkang Maini Taruk Subashina Hauzik Tiba Kangna Ladiba Wishubau Serengna Mai Chairman Sawang Kini Village Authority Kini Haina Pau Shina Tazani Ori Bade Makata na Pali Adubu Sab Akupa Pau Meampun Makata na Ngaminasi Ngasi ayuk sarona pung mapan makhai muk taba matamda kangpokpi gi makui asang village ta kupi militant singa Naga volunteers akan mamongda numai kapna greb report ama lai masigi matungda masing yamlaba kuki nupi sing tholaktuna central force singa ngahak mungna khibagi sakta mamani hari source amagi matungina di kuki militant oidiba KNF enamasung KRA gi apunba Zangboi Kipgen gi kaman makhada home secretary KNF UPF yauna Naga villagers ni sarona ngasi mapan makhai taba matamda makui asang Kangpupi district ki manungsana embus sathrakhe hari sabsaba pawgi myam puna makhata na ngaminasi Kangla pawgi editorial myam na thamjadi laiba asita mi kok thiba haurakhiba mitok khandoklaba matung mising thigadabani khulauk takadabani Laiba sigi sei tara ki oiba apun mami kok thiba ikhatpe gi thabak pangthokna ba India government ki register general amasum census commissioner na English ngani ga 13 April amada president Pratibha Patil na ihan hanbu ona census 2011 gi wafum kya piduna national population register yaunaba sidul hongi kuyek piduna hawdokhi laiba sigi census mapung phana pangthona ba state singa kusan natuna mari laina ba authority gi miyoi sing haptuna thabak thorom pangthorakhi miko masing thiba masum yungko masing ikhat pa haibisi isam na masing thiba natana laiba sigi hiram kya na sapa thorang gi yamna maru oiba oiri ngalinge matamdagi India da mong ama natragana Atope hiram amagi tamak missing yung kok masing thiba sa naduna lakli sa isa kya gi mamang digi hauna katyalaya gi atra satrada maugja samaj ki oil sasan hena Khudong sana na ba amasung miyam digi tax khongat pangamhana na ba gi thawrang oina mi kok masing thiba hudoklami masidana tana mol samasya dasu afaba oil paikatna ba mi masing thiba gi sanabi ain akabari sana launched iduna thamlami adubu India gi sabsaba madi mapung phaba census English ngamaga samat chanipan go humdra ga nithida hawtokhi baga loinana English ngamaga chanipan ga marfu ga mathoi digi hauna sahi tara khudingi mikok masing thiba asi British loilam gi makhada leiba asi gi oina wafam puna makta sathaba rakhi English ngamaga chanipan go humdra ga nithigi matung da tara ga mangarak suba census pangtokhi India na maning tamlaba matung tara ga tere suba census oikhi English ngani ga tara mathugi census na khwai diki mapung oiba amadi maru oiba khongtang oirakhi masigi maru oiba di leiba asigi mafam kya da mi gi masing ising isagum ne hengalakpa sakwa thawrang gi meke de yangsilakpa amadi hawkiba census ta mawong madil ta da state kya yorakhiba lekhi hanak paikhatliba census asi historical oiba census amani national population register NPR thamna ba thawrangni laiba asida illegal immigrants foreigners in horalona da sangslakhi basingna khunda laita silaktuna yellow proof singdagi wasing hengalakhi ba madi makhoi singaduna asengwa citizen ni haina claim tawrakhi watok laidi masidana tana makhoina lamgi mapuni hana lairakhi ba ariba yellow mission bu mitopni haina aranba paw sandokpadagi hendoktuna makhoi goiba tongan ba leibak natragana lengak siamna bagi demand tawrakhi bagi mayokta wathok lanthok laidi masigi khudam ama haiba tarabti leiba asigi yumlo na ba leiba Myanmar digi logi
वांगमदा ngamkhai lana sangsilakhiba illegal immigrant sin kuki zau narcotic singna haukiba sai english nganiga kungo humdogi me humdagi manipur gi mya maruina yellow mi mitei singi mathakta war crime sataduna tongan laingak separate administration natragana kuki singi toiba laibak zalengam semna bigi demand tawrakhiba sahi mari fajalaba phawba operation purakpa ngamdana lairibasini laiba asigi oina census pangthoknaba thaurang lakhaliba sida manipur gi miyamne nrc hana update tawraga kona census pangthokadabani haibi ihau lairakliba sigi maruwebadi mitok ki khayat ki yellow missing kanjanabani amaromda hauji thokliba wa thokna maram oiraga kokina mitei gi yung kya mai thadokhiba amadi lanjena duna miyoi lising humpu hena lairiba sida matau kramna mikok thiga doriba gi haibisini amaromdana illegal immigrants sing hana khandoktana mikok thiba tarabadi asengba census ki mission puthokpa ngamdabagi mathakta mitopna masing henba lamdam oirakani loinana delimitation da tholakpa akaibe singna yellow missing gi maramdamda minority oirakadaba sing leibadigi nrc hana update tawnaba demand lairakhibani laiba ki missing thiba census ta mitop sing yaun thiba voter list ta yahon khrabadi nrc update tawduna mitop khandokna bkhona bada awaba mayokna rakpada natana wathok lanthok oirakani Telangana gi accident da miyoi taruk sire taragani thuna sokli Telangana gi Suryapet district ta ngarang ayuk private bus amana truck amana thomjin madagi miyoi taruk sikhibaga loinana atopa taragani thu hena sokle hari senior police officer la phungdokpagi matung ina di thaudo nan ayuk pung manga gamni taraga manga rom tarakpa matamda Kodat mandal manakta Bijaiwad national highway da thokhibani hena report tawri loinana thomjin bada bus adu tonakpa miyoi taruk khudak sibaga loinana atopa miyoi taragani thuna sokle hari Raikhidraba singadugi manungda nupi manga yauri haina phongdokladuna mangnaki asopa singdu toan toan hospital singda potkhre hari Naga sing more da muk lehana na taksili hari hawkiba sa english singa mag samapan ga mawdragan thuri thokhiba Naga kuki gi landa tenopal district ki manungsana maruwaina more area da lairama Naga gi khunsingdagi lanjana khiba Naga sing more da hana gumkhonda laita hanbiu haina more Naga village authority gi chairman Marsahas Hasiwashina phongdorakre Manipur Press Cup ta ngarang pangthokiba pawbi mifam amada committee sigi chairman Marasang Hasiwashina mataki wapam asi phongdokladuna mangna hai matam madura lanjina kiba Naga sing ba among hana gi mayumda hanjin handuna leinaba mahakna thabak lokatpiu laingana thabak lokatpiu mana makha taradun hai english singa mag samapan go humdraga marigi matamdagi english singa mag samapan ga mawdraga nati fawbada more da Naga gi yimthong humdraga humdoida Naga masing songa go kuntraga mapalom leramkhi state laingak nasu more gi Naga village asigi lam pata su piramkhi adubu matam madura thokhiba Naga ki class mafam adura leiba koki militant amadi Myanmar gi sangsilakpa khulai paibisina Naga sing asima sagi mayumdagi tanthorakhibani matam adura lanjena khiba more gi Naga sing irong tangkul village da matam khara sangjapam lawduna lakhi tungda Imphal Urkhul Senapati amadi Sandel na sing mafam singda hingnaba lakhibani mayum thadokuna lanjena khiba matam adugi Naga singda laingaki maikei digi relief material kharadi phangan khiba natana phangpham thokpa sing mapung phana phangkhidi matam adura laingana Naga sing asima sagi hanagi mayumda amukhana lehangani hainasu thajba pikhi adubu laingana pikhiba thajabadu thabak oina pangthokpagi mahutta Naga sing lampata paiduna lairamba mafam singda ngasidi koki singna laisinduna laikhre iramasigi matangna mari lainaba district deputy commissioner singda sirol pisinduna lokaina Naga singi yumda laisiliba miyoi sing lauthoknaba taksingkhri loinana minister amadi governor dasu resettlement tawhananaba sirol kya pisinba laikhre haina paw sida report tawri adubu haujuk phawba positive over response amata phangduna lairi haina penda pasu phongdorakhibani paw sina makha taraduna haukiba sai english singa ni ga kungo humdoi gi me ahum digi hauduna tholakliba hingsa yawi irang asida laingakna lanjinari bisingi relief materials piri adubu english singa maga samapan ga mawdraga ni thugi lan aduri lanjinari bisingi mating mapung phana pikhidi pina bhairabasu laingakna tawbikhidi haina su magna penda phongdokhi Meetei amasung kuki da phangliba relief materials sing asigumna Naga gi lanjinari besingna mapung phan relief materials sing phangan biu haina taksiladuna more da hana leiramba Naga gi yum sing amu hana atenba matam gi manung da more da mauksa gumna leibi gi han biu haina su mari laina besing gi pungni sing khiari